ꯑꯍꯥꯟꯕꯃꯛꯇꯗ yengbiriba amasung tabiriba nungsizaraba ichilinau ichi ichalima pabungsing marupsing ojasing mayam pumnamakpu dayanan laishram amasung aigi imung manung loinana Kanbiba Mapu YouTube channel gi maikaidagi ikai khumnizari amasung yaifa mangol supizari mapu ibungogi mafamda yaifa mangol nizari yengbiriba amasung tabiriba domgi damakta fattabadagi anayekdagi manung matam chadana senaba thokkadabudagi athembadagi haikap jekapdagi shiduna phumduna hingatuna ngasi soi khoibu loinabiriba Emmanuel light of the world Prabhu Jesu na dombu fattaba punamaktagi kanbiba oisanu aduga mapal naidaba ingthaba Jisuna haibagum aina ne khoide ingthaba pi ingthaba thanami taibang pana pibagum na piba natte hariba heaven dagi swarga dagi ingthaba do adom gi thamoida adom gi imungda adom gi hakchangda marang kaina haithabiba oirasano amen mayam ngasi mayam da karigumba amatang phongdoksage mayam ngarang ngasi yam nungsiba madudi ekhoi iramdam manipur gi Jiribamm dagi mayam family ama lakpirammi ai unabagi damakta amasung ima sina aigi wapau se aina phongdokjaba ipagi wapau se ngarang khakta nongma mamangda khakta tai hai nongma mamangda imana aina phongdoksaba ipagi wahai se tajaba matamda imada yamna aigi manakta chatningbagi wakhal ishorda haijaningbagi wakhal chatlagadi aigi manakta yauragadi soidana anayek phagani haibse imada phaujabagi maramna aigi number su leitaba ado imana gari ama reserve tawraga aigi maming se hangduna mayam aigi khundana lakpiramme amasung imagi imung manunggi imagi machasing masusu yaure uba matamda yam thagache aina su yam welcome tawre amasung imagi kari leibage haina hangjaba matamda imagi hakchangda tongan ba anaba magi machagi hakchangda anai kayana yomduna leiba oirami amasung aina Jesu Christa gi matangda imada wahai khara phongdoksei ima se Jesu Christa gi maramda karisu khangdaba oiraga leirami Jesu Christa na Calvary gi cross ta pang tingkhibado haiba cross asigumba cross asidani asumna ipana makhutta makhongda yopi thaduna ekhoi gi damakta ekhoi gi pap gi damakta ekhoi gi phattabado lawthokpibani ekhoina sigadaba norokte hell da khamnung lebak ta tagadaba gi yauna mahakna chaina khangkhibani mahaki hakchangda takhiba dakphamna akhoi gi anaba fahan bibani haiduna aina imada ishorgi achumudu takthokchei amasung aigi testimony su matau karamna ina Jesu Christa gi thogol tawjekhibano haibadu su phongdokchekhi mayam pastor phuramba khwaidagi phattaba ibu ishorna nungsibibani haiduna aina ima amasung imagi imung manungda aina ishorgi achumudu takthokchabani amasung aina ima amasung imagi imung manunggi damakta imagi makhu sunai hai makok sunungaiti haiduna mathawak sunungaiti haiduna haibani aina imagi damakta thamoida ipana phawan birakpadagi khutna soga prayer taw haiduna hairakpadagi mayam aina imagi damakta prathana tawjakhre imagi machanupi ani amasung masu nupa amasung masu nupi gi damakta so aina prathana tawjakhibani hairibado mayam da yenganjarake mayam Jesu Christa na khoida kauri waraba choktharaba polum puba pomnamak aingonda lau aina ne khoibu pathahan bigani aigi potpuna thakta thonggalu amasung aingondagi tamjau maramdi aidi pukning tappi amasung thamoida nolui aduga nei khoina nei khoigi thawai gi damak pothaba fangani maramdi aigi potpudi lai amasung aigi potlumdi yangi haiduna ishorna kauri nungsiraba chilnawi chelima pabungsing Jesu Christa bu khangjadribasing thajadabasing Chanbiduna tabiu Jesu Christa dharma sandokpa lakpa nate Holy Bible sida Jesuna Christian dharma sandu Christian haiba Jesu gi chindagi thokide mase Jehudi amasung Pharisi singna Jesu Christa gi matik mangal uba matamda yengba ngamdabagi maramna karem kathaina duna thon khiba mamingni Jesuna hai ai dharma sandokpa lakpa nate pap kokpiba lakpani Jesu gi manakta lakpa matamda adomda lupa matingoi mayam polum hapchaloi adomgi polum pomnamak thangda bikhrabani Jisuna Calvary gi cross ta magi hakchangda dakpham naina laukibado makhutta makhongda yopi makokta tingkhangtagi luhup uphankibado aikhoi gi anaba fahanbagi ni mayam thajabiu siduna fumduna hingatpa Jesu Christani
ngasisu loinariba ipani amasung wayenbagidamagta amuk lakadorabani maram aduna thajadriba khangjadriba chilnaw che chalima pabungsing aina haijariba dharma sandokchaba nate maitei dharma yam nungsi yam phai hindu gi dharma su yam nungsi yam phai muslim gi dharma su yam nungsi yam phai adubu dharma sandokpa lai haina haidaba asengbi leisabi na pokpa mahak leiringai matamda mamit tangba makhong tikpa leprosinaraba ashi marini siraba mi hingalhanba masamak miyoibagi papki damakta shigani amasung humni shuba numite hingatkani haiduna shiduna hingatuna mayam numini funi lebiram laga changna sargada kaduna wayenbagi maram matamda kayamat ki matamda Jesu Christa na taibang panbigi aroy matamda amuk lakpigadawriba mapu aduni mahakki manakta lakpiu mahakna adombu kauri dharma onthoknabagi natte adombu paptagi kanbinabani adom khanduna yengbiu pap koknabagi damakta ishorna masanupa thabirakpani maramdi ishorna taibang panbabu asukki matik nungsibire haibadi mahakki amatta ngairaba masanupa adu pinabire madu mahakpu thajaba mi khudingna mangdaduna lomba naidaba hingba punsi fangani haina hairibani taibang panbada anaba ekpa fahanabagi damakta mioi kaya ama lei mafam kaya su lei adubu Jisuna anaba ekpa fahanbadi Jisuna kanbibadi adomgi thawai gi damakta su kanbi anaba fahanba khakta natte adomgi langtaknaba lawthokigani adomda yetlamba phattabagi pangalna changba ngamoi adomgi thawai gi damak pothaba rest in peace haiduna mayamna kanagumba laitaba matamda haibado aduni Jesu Christana aikhoida pibiba ingthabase mayam lomba naidaba sargasini rest in peace sargada ingthana leiruraga sanu haido Jesu Christana piba ingthabase mayam taibang pana piba gumna piba nate paisana lupana piba phangba ingthaba nate masidi Jesu na siduna phumduna hingat padagi lakpa thauchala dunia domda pibiribase thajabiu Jesu bu adombu kanbiu mapuni ahingbani adomgi manglana thokpirak pangami taibang da phawda thokpirak pangami pastor phuramba ina ishorgi thogol tawreibase Jesu kanbiu mapuni hairibase aibu kanbirakpagini paisa phangmagi nate hangatna aina paisa awana da mateng pangibani mayam adom amuktang Jesu haiduna kaubiu adomgi potlumdo thangdabigani nizau rekhoide pibige thizau nekhoina fangjagani thong thinjau hangdok pirage haiduna kanbirage haiduna khut ani tingthoktuna leibani mayam adomna lambi da chatpa matamda Jesu Christagi church da yengbiu Jesu Christa leiba matamda adomna Jesu Christagi karigumba adomna photo uba matamda ma makhut tingthoktuna leigani adom bu kaubani ado lao polum pu punamak pothan bige haibani adom thajabiu amasung imagi imung manungi damakta ina prathana tawjabado mati amak mayam thajarake thajabasingna share tawbiu ipana sanglena se sahan bibani amasung ishwar bu kanano khangjadriba singda ipagi kaubiraba punamakki damakta leibiraba punamakki damakta siduna fumduna hingatpa ipada laksaduna mahakti dharma sandokpa lakpa nate haiba mahakti atopa migi nate aikhoigini haibado khangnabagi damakta ishwarna tawbibani yengbiriba adom busu ishwarna sokpi oisanu mamali yamlaba comment tawbiramo aduga janbiduna share tawbiu ipana tawhanbiriba thogol asida aikhoi mayam sarug yaminasi awana taraba singda matengi damakta aigonda phaujarakpa ipana phongdokpirakpa matamda aikhoi mayam ngam khara hapnaraga aikhoi hena numit kudingi oiragasu aikhoi mateng pangba ngaminasi mayam mateng pangge haibagi wakhalsi laiminasi maramdi Jesu Christa thajai Christian kauba kaya hatokpiba kaya ama yaure mayam thabak yaudaba thajabado kari oigadagi aikhoi thabak yauminasi mayamna takthokminasi Jisuna hai nekhoina taibang panbra tauba afaba thabak sing adu uraga sargada leiba nekhoigi napabu mi singna thagatnaba nekhoigi mangalado mi singi mamangda ngalhalu hai mayam aikhoi phai haina utnabagi nate Jisuna aikhoi bu kanbikhre Jisu gi wahai asini Jisuna takthokpibani Jisuna aikhoi bu ngamhanbibani haibado tayong malemda uthokminasi nungsibana khwaidagi chawi Kalbarigi cross ta nang amasung aigi damakta nungsibagi maramna chaina khangkhiba mapu atei amuk kana leibage siduna phumduna hingatpa mapu kana leibage janbiduna khanbiu mahak amuk lakpagi matam oirabani Prabhu Jisuna dombu loinabiba oisanu amen asungna Jisuna haiko aduga Jisuna mafam adu thadoklaga garingi pat manakta laklammi aduga mahakna chingthakta kakhatuna phamlami maduda achauba miyam ama haibadi makhong tekpa mamit tangba makhong soiba maron thoktaba amasung atokpa mayam mahakki manakta puraklami aduga maikhoina Jisugi makhong mayada maikhoibu phamalle aduga mahakna maikhoibu fahanbirami aduga
Maduda maron thoktabasingna wa ngangba, makhong soibasingna phaba, makhong tekbasingna chatpa amasung mamit tangbasingna uba, mayam aduna ingak nakladuna Israel gi sorga pachami. Makhokraba anaba ay pafanba matik laiba hinan gi sorga wahay si ini gi manungga wahay si pangan gi oisanu Prabhu Jesu gi. Amen. Ini kumai tayo ta. Jiribamm Prabhu Jesu iba nasigi kazabun mit iba na ini siguro na dun kubiya kita magkagachari ini maku yanaba Nazareth ki Prabhu Jesu ki minda yakang tawri Prabhu Jesu ki minda Prabhu Jesu ki hachang di tarakpa iya duna Prabhu Jesu ki hachang na taki madakam na ini makung yanaba ku yanaba nasigi favorisan kamam tawri Prabhu Jesu ki minda yakang tawri maku yanaba Prabhu Jesu ki minda favorisan. Amen. Kagit Jiribamm Ishor, ini segi makok tadi nama kong kau bagi manung dari roba anak baik pa, yelam bawa kata bagi panggal amam bagi panggal, pun nama kita yakin tauri Nazareth ki Prabhu Jesu ki minta yelam bagi kata bagi panggal, pun nama thoki boisan. In the name of mighty Jesus Christ, kata bagi panggal pun nama thoki boisanu, Yesu Christa ki thokjan marang kai na thoki boisan. Prabhu Jesu ki minta ini makok tadi nama kong kau bagi manung dari roba anak baik, pun nama thoki boisan. Hawaii sing bagi panggal dari Prabhu Jesu. Amen. Namun ini, kayak itu ni. Ini, kalau Jiribamm Ishor, Prabhu Jesu, now anis magi pun sih dalam kesuai Jiribamm, magi pun sih dah, hatta bagi panggal na chan menganggap ipa mitoi mihen uliba, unsi unsangba. Mama mapa sagay na tayo dinuncet kurat pa ipaisyo na hati at yung malagi dalak sa komisyon Prabhu Jesu na inawali sa susuloy na binig pa anay ka siyang gawa dahil mo sa Amen. Amen. Sulat po ganun yung no? Hallelujah. Jiribamm, hallelujah. Tanu priya, makakidamot ka sa prayer tau jari Prabhu Ishor Ichala sige makok tadi na makhong kau bagi manung dari rambu anaba bagi lok bagi lok kuliah anaba bagi hacang dari rambu anaba pun mak Nazareth ki Prabhu Jesu ki minda mapa macam pa masuk thawai sen bagi minda bagi anak pun mak lok bibo isen pai so ya thang tawi Prabhu Jesu ki minda anaba pun mak yekam bagi panggal pun mak thok bibo isen Ishor ki thujal na loine bibo isen Prabhu Jesu na loine bibo. Amen. Sige kayo rin ba? Kita. Hallelujah. Kagit Jiribamm Ishor, Prabhu Jesu, mapa macam pa masung thawai sin bahuma koy bagi pa Ishor. Kugiche kita gi damuk ta prarthana tau Jiribamm, amam bagi khatta bagi panggal na kaibuba leiramba anai leiramba ngasi dagi Nazareth ki Prabhu Jesu siduna punduna higat pai pagi minda Yesu Christa ki hakchaga ta ta thomna Jesi ki anawa ko punama ko poers hallelujah kawai simana loinabiba Prabhu Jesu ki minda yakang tawri ana bagi bagi khatta bagi yelam bagi panggal punama ko ki poers Prabhu Jesu ki minda. Amen. Cek so din for ini dua biru si prayer ka bata ini kita koi Elaina kalau Jiribamm chen Elaina ki damuk su prarthana tawjari magi masada aya anaba pa amam bagi panggal na leramba hatta bagi panggal leramba anai leramba punama Nazareth ki Prabhu Jesu ki minda thoki boisano mahaki punsi mi thoi mihen oiba nada yekta ba punsi musangba ipa afabata oiba hai to henbi Prabhu Jesu na hakti bagi mapuni afabati mapuni pa na hakti afabani Prabhu Jesu na chen Elaina su bene bois. Bible say ini begini say Yesus ini benar deh. Wah, betul. Kamu sih na ini boleh kamu di wahita Yesus ni ko. Kamu di wahita ba ini kari hai kari niri. Kamu sih na ini Yesus dah targe kuwa ba lagi hai Yesus. Yesus ni ini. Oh.